Meitei Haina Mingthonba mobile application ma Ngashi launch Toukhre Meitei Haina mobile application ase Manipur digital media na Meitei sing ama toina punsunduna punna chawkhat minana nabagi pandamda sem social media platform mani hairi application ase Play Store dagi download tawraga sijinaga dabane application ase auziki oina de mi amana hekta download tawraga sign up tawdur sijinab yari adubu application ase sijina nabagi damak user masing hek yam khalakpaga application ase gi user markta Meitei nataba mi sing yawra haiduna Ningthina verification tawthokna khangdokna naba amade Meitei nataba mioi sing user list gi lawthokna nabi technical processing tawgani hari mobile application ase ngasi Imphal East ki Sobimleka Angpali Road Youth Club Community Hall da RPI atabalagi National General Secretary Maheshwar Thaunawzam yauna launch tawkibane thawramadu lamdamasigi na kyasu sarugyaki Meitei myam samung tang punjal laga akhoi myam ki common oi platform ama akhoi gi digital through the Facebook Instagram WhatsApp smaila ibagi through the akhoi gi oiba local gi oiba product ama smaina launch taraga akhoi gi common oi platform ama semgat laga akhoi gi chakhan aba positive oiba change ama da purakna bagi damakta akhoi na masi app aji semjabani masi gi Facebook ka almost 80% 90% di app aji ga chapmana kane haija batare aduna app aji sinaba tamda thodo kwa aruba leiroi masi app aji hojiki oina akhoi Play Store da Google Play Store da akhoi na download tawo fangani aduga akhoi na iOS user ki oina di meitei.io haiba akhoi gi website aji changbiraga akhoi sign up tawo yagani